हौजिक मणिपुर दा कुकी अमदी मैथै की लाल सिदा ngasi ki leiribo Manipur Sarkar asina Manipur Sarkar asina lokhon ba thokpa thabak amata hoji pawda lokhot tabana maram orga lokhotti hoji pawda Manipur leiba Sarkar asina Manipur ki Daita Tounaba na miyam dagi vote lawra power lawraga mandate lawraga ngasi pawda lal si loisana ba thabak amata lokhotti madigi example natro ngasi sok chang la ba Jahi ani paning sit as you pobu lal tauraga khana handar mi paraga asikumba lenga kasi mathong huktam lenga amu leiri basi sarkar sina lopham thokpa daita lawdab dagi natra maram maduna leiri ba MLA minister punamak mawa lawdraba adu kumba chatnadraba ain chatnadraba law chatnadraba constitution chatnadraba democracy muthat laba lamdam masida ai khoina sida kana bu respect todinu maram maduna ai khoi hauji ure koi mai kai khuding da kamin makhan piragam batam leliba sarkar sida sogatlaga machum charaga akhang ngai saraga parjam yam namthak tawriba sing kari hari moina hauji lan sida MLA tara mapana dili salaga sitowi adiga si ihau to weraga issue ji na thaina ba lange hai kari no issue ji na thai ba kaino kari no moin na thai ba sarkar silaga si minister silaga daita lobang am mi lei bro Sarkar sida leiriba Meeyoi singji loina biren gi hui ngak toro biren gi thaga biren chaba thaga thambo hui ngak toro ha gada ngak toro moi daita masa khangda mi singlo moi bo moi so shakti pai bung ngam mi ngak tare minister kaya sahi kaya oirak pasing MLA kaya oirak pa mayam lein matro kaidori no aduna moi so masai power masa khangdre jikti maram aduna aina chi mi se oi gai bawda kariem ka thaina ba ngamdragadi asumaina num sangtaraga biren si bangai sire koibo biren sire ka da waru sil laka diro biren silam matam lan si loisan na baidam kari karmai loisan gane dudi man khagdaga karmai loisan dino mai school ben purga ai ki boundary kraino ai ki inkon gi mi gi magi inkon gi boundary leirina adu leipak si ki lamdam si ki boundary am leina boundary si da chat pangam to ba asikum si paning treda misam parjamana Manipur ki jaga mada masagi lamdam masagi Manipur da ningtam na sasa bai du phangdraba lamdam ne na mathong hukta ba sarkar amana mihat ba sarkar adu ko masikumba BJP ki lengak asikum kamunen jati am kanglu ba khanan ba du hanan ba du kumba kamunen politician party amana magi dharma amada michong mikhai nai ba du kumba politician party BJP asikumba BJP na ngasi lengak padigi ngasi di adu kumba mihat mi punna thallaba adugum mi hat mupun si na bising na lengak padi nga si di kari ore maram maduna asigum bai khun na si hairaga so haugi bida tam ke adai khun ure sisfair matam da MLA sing pham thadu haiba matam da thadu traga magi army kem da lot leiruba magi quarter mai thaba matam da parja mayam na thaira ga army kem da lot ubising na hauji mu hauji ki MLA minister sing chairaga moina makhok bongna nokli mai ke yamada adukumba sigumba mai khumbupa parja mayam na yadrai no urkhaba singjina mo parja singda na thaira ga popendra mayam sadoi asigum si khoina khare asikumba leipak saun torumba asikumba mathong huktaba parja miyamna demand torpa matamda phamthagwa matamda thadokidaba aduna mai hogiba aduna midterm election lakiba 2002 da adukumba election lakiba maram karigino adukumba PR laktra adumaina leipak kang khong chai giba aduna hujichumu Narendra Modi gi lising makada maitei jati ji muthat na bagi lalongda kanglop amaga naga ga mukhana hale ajina mukuki ga mukhana le asiku mamatong huktaba Manipur da riba jati kanglop sing amaga hanan laga maitei ji muthat na bilang ba dukumba mainland India gi adukumba mohi gi adukumba policy program mohi gi aron na thup sing asina masida tungil laga national party gi maikhum upakaya na khang hai saraga mayangi makada high command gi makada wangang chagang kya ngang na leipa khunga kren khaliba sing ekoi paratam bi bam thok tare maramaduna leiriba politician party koi resident politician party yamna darkar rakbachi da muka ekoi MPP Manipur People Party an leirisina election kya thingna dra ekoi lakram yaur lakram ne masida chenja thumja adigi drug campaign tawdra camp tawne election campaign tawdna to kumba mathong huktaba nisha kya picharaga dagi masing hangda paisa kya cross tawraga election thingdarga adu ju mamangda dukan bara huran na paisa mayam lei ai ki de banina paisa thajab de ki de politician party only Manipur People Party MPP ge election da paisa thajab to gujadi
तन ते की देबा मरम के नोरगा पार्टी के फन मैम दुकान बरा हुरान गने हबसी बोई मकोक दु लेबा मरम मदुना थेंगांग के द थेंगरे हुजी एमपीपी के प्रेसिडेंट का लेरि सिंग आइना तंबीर मंगादने आइना पर्सनल कंटेस्ट तौर मतम मोदी पर्सन कहीं मंगलान मंगद्री 2017 की अदुगुंबे इलेक्शन दा अकोई मतमुदा लेगिद्रबा कइनोजे लेगिद्रबा जुगिंद्रो अकोई कंटेस्ट तौमिनरमा कंपेयर तौनबा पर्सन इलेक्शन दा अदुमाइना नॉमिनेशन फाइन तौबा मिसक अमनै अदुमाइना तौरगा अकोई किजे क्या लेबा अदुमाइना तौबा थिंगाइनरबा अदुमाइना सही क्या जे सुमाइ लागबा पोलिटिकल पार्टी सिगी रीजनल पोलिटिकल पार्टी सिगी इलेक्शन दा एमपीपी की इलेक्शन दा अदुगुम सरुक जान लागबा आइनेबा अदुना मरम चादबा आइसि मोइना थेमन नौरगा अदुमा तिनरि मरुबमनिना ngak lakpiu ko lai budinga chatpu da kem da ka ai bu thamjan ba saba moige adu da ka nisha bu chamar u dai bu irak na hanba adu kumba adu aina bot adu kumba bot tu khajai region ta ka da ya mandu da in village an mane bota adu thingkang ka gi election da du maina to bu ji hoji pau da moi mana da ta di maram aduna hoji ki regional political party shem chen khaldi manipur parja miamna hoji lai ribo office biar sing ji punna member phau da अदुगुंबा इलेक्शन की एमपीपी की इलेक्शन दा पैसा खर फंगने हन खलिबा वोटर अकोई की सेंट्रल कमिटी पूर्ण किक आउट ऑफ तांथोरम मतम दा अकोई रीजनल पोलिटिकल पार्टी फिम पानी मसीदी मोई की द तुंग द पक्तन लेरे होजिक लेरि बिसिंग जी अदुना अनोबा मियाब की प्रजा मियाम दा आइना ओपन मियाम द कैंपेन तौनी मरम दी का अनोबा सिंग रीजनल पोलिटिकल पार्टी नुंगसिब मियामना असिगुंबा मफम सिदा मोई सिंगसी याहुंदना लेपाक सिगी लेरिबा पावर पारिबा कलप हाइतारे ऑर्गेनाइजेशन मैम जे खुलाई पारिबा सिंजिना मसिदा असिगुंबा मियो सिंजिदा दायित्व लौहनगनु हाइबो वाफम आई थम्मे थैंक यू